Kangpokpi district ke Imphal Tamai lambi gi singsang parengda chingmai koktholaga hawai truck thaba manhalaga madugi marakta poppy pambi tharamba thengnare thawng asida Manipur gi Chief Minister N Biren mai honga saukrai kulai paibasing bu oirebasu misamna bu oirebasu asigumba thabak asi khudakta lepkadabani hairibasina aroiba warning ni haina Chief Minister na phongdokrai hawai tharaki marakta hawai tharaki marakta mu poppy je tharka udna baina lo laga tawriba adra masi je Manipuri praja pura mona hauruga masigi moi kunja kungi mapu joji kun mapu ama difare kuning thau ma masigi kuning thau mayam se loina phar ga masi khwai kanba mapunji su ba jail leina ba thak tongga le ba Manipur kanma ngamaroi social media da thadorpa video amada Chief Minister N Birena chingmai kokthologa poppy thabagi sakam ama uladuna hai Kangpokpi district ke Imphal Tamai lambi gi singsang parengda hauba u pambi sing amata udrai nong suba matamda nong gi ising adu singdagi lokta turel da taraklaba matung ising adu tampakta lakadabani chingi manung huchin ba mafam singda sang masa masa saduna poppy thabagi thabak sa Tharibashing asi leibaki yeknabani haidanabagi maram ama fawba leite hana poppy thanabagi damak kokthokiba chingmai sing aduda anoba poppy pambi ama fawba hawba ngamdrai hawai thrak thaba sarga madugi marakta poppy pambi kya thajilamba thainare thong asida senaba khulgining thoma su fare atai su farga punsi su pakashim sangda thamdrabadi Manipur kanba ngamloi haina Chief Minister na makha takhi si singni se sibu yengo base masi si lai la su heibo leiri ba thabak tawda ju sarkar da su mayam ma yauri kari no ma tawri se si yengo se sibu karam ba jati no base si moi si sida leiri ba si poppy tharba mi si ni la ide haira roi ba moi si they are not human being si masagi hingna ba ki da mokka masi mayam suma na mangan ba ngde ba sibu singna ba si Angna hai asigumba phibam asida thinghodrabadi aikhoi matam sang hingba ngamloi thong sing asi sa Tharibashing asi mioi banate makoidi sel tana bhonabada miyamgi lan manghan bani hairi poppy thaduna sel khara tana bhonabada mioi kya gi punsi manghali basida kulai paibasing na tobo erbasu paidabana tobo erbasu lengak asina tumina yengduna leithok loi mioi sing adugi mathakta lengak na lan laothokani haina akan section waru thamki ningsing bayai kendra gi MLA yauna CSO gi lusing basing amadi khulgining thoksingna Chief Minister ga unaduna poppy pambi thadanaba amadi lengak na paikhaliba war on drugs mai pakhanaba amatoina warep lomina kibani adumaku ngasi oriba phibam asidadi punamak adu aremba tare the tauriba kangu da ina ngasi last appeal ne I will declare war against you people logi mayo kai war of organic si heman gare si miyo yobu hinganna bagi pona trebe se miyo yobu koi buhanar ba noi khara khagi drug ki karba tangna ba noi khara khagi poppy ki paisa tana bhona bada noi human being se koi bahat ke hebne si da koi compromise horoi ko si last warning ni any khulai pai ho igera pai roi da ho igera